ꯄꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯤꯡꯖꯃꯩꯗ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗ ꯕꯤꯖꯦꯄꯤ NPPꯒꯤ ꯋꯥꯔꯀꯔꯁꯤꯡ ꯌꯩꯅꯈ꯭ꯔꯦ꯫ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯧꯗꯒꯤ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯗ ꯕꯤꯖꯦꯄꯤ ꯑꯃꯗꯤ NPPꯒꯤ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜꯗ ꯊꯣꯛꯈꯤꯕ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯔꯀꯔꯁꯤꯡꯅ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏ ꯃꯄꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯊꯧꯃꯤꯁꯤꯡ ꯑꯗꯨ ꯎꯪꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯧꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯅꯨꯄꯤ ꯄꯨꯂꯤꯁ ꯐꯥꯎꯕ ꯆꯦꯟꯅꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯊꯥꯅꯕ ꯍꯧꯅꯔꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯕꯣꯇꯜꯅꯆꯤꯡꯕ ꯈꯔꯁꯨ ꯂꯪꯁꯤꯟꯅꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯊꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ NPPꯒꯤ ꯋꯥꯔꯀꯔ ꯍꯩꯀ꯭ꯔꯨꯖꯝ ꯁꯅꯥꯇꯣꯝꯕꯤ ꯀꯧꯕꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯦꯟꯗꯤꯗꯦꯠ ꯔꯣꯃꯦꯟꯒꯤ ꯍꯣꯝ ꯄꯣꯂꯤꯡ ꯑꯣꯏꯔꯤꯕ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜꯗ ꯃꯥꯒꯤ ꯋꯥꯔꯀꯔꯁꯤꯡ ꯄꯨꯜꯂꯤꯉꯩꯗ ꯍꯥꯟꯅꯒꯤ ꯃꯦꯌꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯂꯥꯏꯁꯣꯡꯕꯝ ꯂꯣꯀꯦꯁꯣꯔ ꯑꯃꯗꯤ ꯃꯦꯝꯕꯔ ꯄꯥꯟꯊꯣꯏ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯜꯂꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯕꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ CCTV ꯐꯨꯇꯦꯖ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯄꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯍꯧꯔꯛꯇꯨꯅ ꯑꯦꯛꯁ ꯃꯦꯌꯔꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯀꯔꯤꯒꯤꯗꯃꯛ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯍꯪꯂꯨꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯤ ꯍꯣꯝ ꯄꯣꯂꯤꯡ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯚꯣꯠ ꯈꯣꯝꯕꯅꯆꯤꯡꯕꯁꯤꯡ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯉꯔꯥꯡ ꯆꯠꯊꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕꯤꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯂꯣꯀꯦꯁꯣꯔ ꯑꯃꯗꯤ ꯄꯥꯟꯊꯣꯏꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ꯫ ꯑꯃꯔꯣꯝꯗ ꯁꯤꯡꯖꯃꯩꯒꯤ ꯋꯥꯔꯗ 3ꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ BJPꯒꯤ ꯃꯤꯔꯦꯞ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯁꯤꯗ ꯚꯣꯠ ꯈꯣꯝꯕ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯂꯛꯄ ꯑꯁꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯑꯌꯥꯕ ꯄꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯉꯁꯤꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯇꯥꯟꯈꯥꯏꯈꯤꯕꯗꯒꯤ BJPꯒꯤ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ ꯄꯨꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯄꯥꯎꯃꯤꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯇꯥꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯄꯥꯎꯃꯤꯁꯤꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯑꯃꯠꯇ ꯄꯤꯔꯛꯎ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯄꯥꯀꯤꯁꯇꯥꯟ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡꯗ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯁꯤꯡꯗ ꯂꯥꯟꯃꯤ 3, ꯂꯥꯜꯍꯧꯕ 15 ꯁꯤꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯅ ꯁꯦꯟ ꯊꯥꯗꯔꯤꯕ ꯔꯤꯁꯣꯔꯁ ꯃꯔꯥꯡ ꯀꯥꯏꯕ ꯕꯦꯂꯨꯆꯤꯁ꯭ꯇꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯊꯣꯛꯄ ꯍꯤꯡꯁꯥꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯗꯨꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ 2ꯗ ꯂꯥꯜꯍꯧꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯗ ꯂꯥꯟꯃꯤ 3 ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯤꯑꯣꯏ 15 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟꯅ ꯆꯥꯏꯅꯤꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯒꯗꯧꯔꯤꯕ ꯋꯤꯟꯇꯔ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ ꯕꯥꯏꯖꯤꯡ ꯍꯥꯡꯗꯣꯛꯄꯒꯤꯗꯃꯛ ꯆꯠꯂꯝꯗꯥꯏ ꯄꯨꯡ ꯈꯔꯒꯤ ꯃꯥꯡ ꯑꯣꯏꯅꯅ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯑꯆꯧꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯏꯟꯇꯔꯅꯦꯠ ꯃꯤꯅꯤꯁꯇꯔ ꯁꯥꯏꯈ ꯔꯥꯁꯤꯗ ꯑꯍꯃꯗꯅ ꯍꯥꯏꯈꯤ꯫ ꯂꯥꯟꯃꯤ 3 ꯑꯃꯁꯨꯡ ꯂꯥꯜꯍꯧꯕ 15 ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯂꯥꯜꯍꯧꯕ 3 ꯅꯠꯇ꯭ꯔꯒꯅ 5 ꯀꯣꯏꯁꯤꯜꯂꯦ ꯑꯃꯁꯨꯡ ꯑꯥꯔꯃꯤꯅ ꯃꯈꯣꯏꯒ ꯇꯥꯏꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯁꯨꯏꯁꯥꯏꯗ ꯕꯣꯝꯕꯔꯁꯤꯡꯅ ꯕꯦꯖ ꯑꯗꯨꯒꯤ ꯆꯪꯐꯝꯗ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯍꯥꯞꯄ ꯒꯥꯔꯤꯁꯤꯡ ꯄꯣꯈꯥꯏꯍꯟꯗꯨꯅ ꯂꯥꯟꯃꯤ 50 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯔꯣꯏꯇꯔꯁꯀꯤ ꯄꯥꯎꯃꯤ ꯑꯃꯅ ꯊꯥꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯕꯥꯂꯣ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ BFF ꯒ꯭ꯔꯨꯞꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯕꯂꯣꯆꯤꯁ꯭ꯇꯥꯟꯒꯤ ꯂꯥꯜꯍꯧꯗ ꯑꯥꯔꯃꯤꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯑꯔꯥꯕꯤꯌꯥꯟ ꯁꯤꯗ ꯒꯋꯥꯗꯔ ꯍꯤꯊꯥꯡꯐꯝꯒꯤ ꯃꯅꯥꯛꯇ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯑꯥꯔꯃꯤ ꯄꯣꯁꯠ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯥꯟꯃꯤ 10 ꯍꯥꯠꯈꯤ꯫ ꯕꯂꯣꯆꯤꯁ꯭ꯇꯥꯟꯒꯤ ꯃꯔꯥꯡ ꯀꯥꯏꯔꯕ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯆꯨꯝꯗꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯗꯨꯅ ꯏꯊꯅꯤꯛ ꯕꯂꯣꯆ ꯒꯣꯔꯤꯂꯥꯁꯤꯡꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯒꯤꯗꯃꯛ ꯆꯍꯤ ꯗꯦꯀꯦꯗ ꯀꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯃꯍꯧꯁꯥꯅ ꯒ꯭ꯌꯥꯁ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ, ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯏ꯫ ꯃꯈꯣꯏꯅ ꯆꯥꯏꯅꯤꯁ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯗꯁꯨ ꯑꯦꯇꯦꯛ ꯇꯧꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕꯗ ꯆꯥꯏꯅꯤꯁ ꯋꯥꯔꯀꯔꯁꯤꯡꯁꯨ ꯍꯥꯠꯂꯤ꯫ ꯆꯥꯏꯅꯥꯅ ꯕꯩꯖꯤꯡꯒꯤ ꯕꯦꯜꯠ ꯑꯦꯟꯗ ꯔꯣꯗ ꯏꯅꯤꯁꯤꯌꯦꯇꯤꯚ (BRI)ꯒꯤ ꯁꯔꯨꯛ ꯑꯣꯏꯅ $70 ꯕꯤꯂꯤꯌꯟ ꯒꯤ ꯆꯥꯏꯅꯥ ꯄꯥꯀꯤꯁꯇꯥꯟ ꯏꯀꯣꯅꯣꯃꯤꯛ ꯀꯦꯔꯤꯗꯔ CPEC ꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯄ꯭ꯔꯣꯚꯤꯟꯁ ꯑꯗꯨꯗ ꯒꯗꯔ ꯍꯤꯊꯥꯡꯐꯝ ꯑꯃꯁꯨꯡ ꯑꯇꯩ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯁꯦꯝꯒꯠꯂꯤ꯫
Haukiba sahida awang thangpa Pakistan da attack amda Chinese worker tara sikiba amasong kundaruk sokiba adugi matungdagi maruina China na Pakistan da makoi gi security nunglang basing pukalake Pakistan lai kidaba miyosing gi ibang manung sing kidamakta compensation da $11.6 ayaba pikre Prime Minister Imran Khan amasung haki tim da Pakistan da Chinese business ning lengkat na bagi taksiluna bai yauna bai jingda satba khongsat adu economy ki khodong chawa jing phangna da bhona rogani haina finance minister Saukat Tarawin Tarina haike maka tarakpa atopa paho amadana US na awang nong subthangba Syria da landabada taraga humdoi sikre US Special Force na ngasi sagol sinabita awang nong subthangba Syria da tangna staba nong taktagi landaba amana awang bata ke jihadi sing tanabada mioi taraga humdoi harkre Islamic State Group ki lusing ba Abu Bakar al-Baghdadi hatkeba licengani taraga mapan ki landaba adugi matungdagi jihadis na baiba LD present ngasi operation adu US Force na sathaba asigam makalgi kwati ki chawu oigani khanai mafam madu laiba mioi sing amasa atai likhon sing na pung ani rom sangna sathagi aiba adme town gi akoi bada sathagi kwati ki nauba operation adu ki target sing adu kanaduno haiba khudak ta sengna khangde haige social media da santura kiba maming sing amasung mafam madu gi mioi sing na phongdorak pada US ki red adu IS operative sing da pandam thamba nate madu gi mhotam madu gi rival jihadist group al-Qaeda gi member sing dani haige US Central Command ki makhada US Special Operations Force in awang nusuk thangba Syria da ngaji nubidang wairam counter terrorism mission amasa thaki hain statement amada wangangloi John Kirvine haike hanagi bank director Bihar da fare Punjab and Maharashtra Cooperative PMC bank ki hanagi director Daljit Singha Bal Mumbai Police ki Economic Offences Wing EOW na Bihar da fare hain ngasi sagol sinabita official amana phangdokhe Punjab and Maharashtra Cooperative PMC Bank atu da thokiba asoba sanja thumja ki case amada phaba pamdun leiba bank atu gi hana gi director ase India ga Nepal ga ani gi lona bangam khoi manakta Bihar gi nokpok thangba samfran gi raksaul da phaki bani an official aduna aike lofo crore ga gi scam atu thijen bagi thabak sa tharipa Mumbai Police ki EOW aduna Daljit Singh Bal gi mathakta mahak mafam kalai da lei aiba khanglabadi pau piragu aina notice ama thoke mahak the natana veng adugi hanagi director taragi mathakto su cham manaba notice adu thoke farava hanagi bank director asi kasinu bidang waram Mumbai da police custody da purak takani ana official aduna haige maka tarakba atopa Manipur ki pau amakal tangga BJP candidate ki worker na NPP ki candidate ta nongmai na namlam le Mikhal gamari lainana thokpa thawdok amada taragani thoi suba Manipur assembly election da wangkhem AC da BJP ki mirep oriba Hanagi Yuseng ki President Jumnam Nabasandra ki worker na NPP ki mere poiba karibam sibanda nongmai na namlam laga kerlam dai haire tawdoga sigi matang da wakal taminadri phawba phawdel youth club PYC na konba mafamda wai Nabasandra sangbada athing bathamle haina club sigi secretary MD Salimuddin na phangdorakle wafam asinga si PYC phawdel chendna phawdel mai lekai da pangthogiba pawgi mifam amada phangdokhibani Manghai ngasi pautel mai lekai da MD Abdul Wazir ki masano fil hong bagi tharum yaubala candidate ani asi lakpane candidate ani asi wari sanarambadagi ungkanaraki madamaduda ikang khangudana Nabasandra worker mana KS jibanda nongmaina namlake miyamna khamtok lurabutungda makoi ani hanaki adubu yamna nungai tabadi thogadingda patawdok adu makhatana thoktaraba nakal ani maki biyoising phamina duna woroisin puraknanaba PYC na kauki adubu Kadifal jiban ki kangpu di laklaga Nabasandra ki kangpu laktabasi yamna lebak thibani marapasana tawdok asi ki matang da faminaraga waroisin ama purak triba phawwa wai Nabasandra bu PYC na konba mafamda sangbada atingba thambagi waribasi takai fadana executive committee ki mifamna lawkhibani aire Arabida content sing asigi marubiba pau khara asiba pau damjariba Manipur local news YouTube channel amade Facebook page asidagi yangbiriba punamak pathakachari channel asan adomda kanarabadi subscribe to be subscribe to be like and share to so kabi gana punamak po amaka na thagajari